KRA Amasung KNF na Sendorakli Mahairoi Avinas Maibam Amasung Ningthawjam Anthony mangkhiba thokdok aduga Kuki Revolutionary Army KRA Amasung Kuki National Front KNF ka mari lainate haina lupsing asigi tongan-tongan ba serol da phongdorokle KRA na thadorok pa cherol amada mahairoi ani mangkhiba thokdok ka makhoiga mari lainate haiba wafam thamlakpaga loinana kanagumba na hiram asigi matangda lup asiga mari lainahan ba thoklabade madu lup asigi mingsa thiana ba made lana uhana ba thoksil ni haina lawgani haire Kuki National Front so cherol amada mahairoi nupa macha ani mangkhiba thokdok asi lup asiga mari lainade Thokdok asida lup asibu singsinaba honarabade madu yumpham yaudaba wafam ni haina phongdorokle Erang Leitaba Mapham da internet Hangnaba court na Khanghankhre haujik thokliba kanglup ki irang asina soktaba mapham singda mobile internet service hangdoknaba High Court of Manipur na state laingakta direction pikre internet service thingbagi matangda tharakpa PIL amaga mari lainana High Court of Manipur ki Chief Justice Siddharth Mridul amasung Justice Golmai Gaiful Silu ka buyani ki division bench ta ngarang hearing chathaduna Erang Leitaba Mapham singda internet service ki athing ba laihandana ba Manipur laingakta direction pikhiba nei Manipur laingaki commissioner home na haukhiba nongmaijing numita thokhiba order amana internet service thingbagi matam tha asigi nipan phawba sangdokhiba nei adubu thogliba irang asina soktaba mapham singi district headquarters singda trial basis ta mobile tower hangdoklagani haina khanghankhiba nei High Court na ngarang state laingakta direction pirakraba matung ngasi special state council me rerina state laingak na hawkhiba nongmaijing numita thokhiba order aduge copy ama court asida langkhatkhre laingaki order adu yenglaba matung court na makhata na state laingakta irang asina kharadi sokpa district singi oinasu irang yausindaba mapham sing laingak na khangdoklaga internet service hangdokna basu court na Khanghankhre loina na Manipur da internet service thingbaga mari lainana thokhiba order khudingbag official website ta upload tawna basu court na laingak ta khangan baga loina na tha sigi mapan da makhata na khanana ba court na matam pikhe